Sri Lanka da Ngasidagi school Hangkhre tha manga rom COVID-19 na thingjiluraba matung Sri Lanka da Ngasidagi school hangba Hangkhre laibak adugi sarkar na tha manga rom COVID-19 na thingjiluraba school sing adu Ngasidagi hangdokpa hokibani hairi LPG gi agency ama lona gas cylinder black ta Yollambagi fare Hojik Manipur da lockdown amadi curfew na chingmi isilinau singda chakthong gas phangdabage awaba kaya mayok nari ngai cherak asida Tamenglong district ta hangba LPG gi agency amana tampaki mafam amada godown hanglaga lona miyamda gas cylinder black ta Yollambagi thabak chatharam le haidi thogdok asi hangang police station gi manung chanba pangmai colony da gas cylinder lona Yollambagi chenaba miyoi sing cap and PD gi inspector Haubam Bobby na luchingba team amana police team amaga loina na phagatlaba matung phagatlaba gas sing adu hangang police ta sinakhre Oire भारत की हानगी प्रेसिडेंट प्रणब मुखर्जी कोविड-19 पॉजिटिव ओइरे लाइवाक असिगी प्रेसिडेंट सु ओइरंबा प्रणब मुखर्जी कोविड-19 पॉजिटिव ओइरे वाफम असि महाक मसामकना ट्विटर दा थादोरखिबगा लोइनना हौखिबा नुमित 8 नि असिदा महाक नकना रुबसिंग मियामदगी तोंगाना लेबिनबा अमदि टेस्ट तौथोंनबा फोंदोखि निंगसिंगबा याई प्रणब मुखर्जी लाइवाक असिगी प्रेसिडेंट ओइना इंग्लिशिंग अनि 12 दगे इंग्लिशिंग अनि 13 फाउबा फम असि पुरमखि लाइवाक असिगी ओइना हौखिबा पुंग 23 दा लाइना असिना पॉजिटिव ओइखिबा मसिंग लिसिंग होमपुनिथोय गा सुपना होमपुमरी amadi sikibana lising amaga taret oike hojik phawbada laina asina nariba masing lakh taruk ka lising kuntra mari chamafan nifu manga phakiba masing na lakh tara manga lising kuntra manga ga chatret nifu mari amadi sikiba masing na lising nifu mari ga chahum marifu taruk sukibaga loina na laina asina positive oikraba masing lakh kunithoi ga lising tara manga supna humbudra manga oiri haire